इसा इसागी ओइबा वाखलोन मांग थानारकपदगी खोइ मसेल मरक्ता भाव तानारक्तबनी हाइना चीफ मिनिस्टर ओक्रम इबोबीना फोंदोक्रे। इम्फाल म्युनिसिपल कॉर्पोरेशन के अनोबा काउंसिलर सिंह वासक लौख्रे वार्ड मेंबर सिंह के अथुबा मतमदा वासक लौरगनी हाइना डीसी इम्फाल वेस्ट थाजब पीख्रे। NSCN-IM अमदी इंडिया गवर्नमेंट की मरक्ता लेनकिबा बैंकॉक डिक्लेरेशन बु यानिंगदबा फोंदोक्पगी 35 सुबा थौरम ngasi amukoना पांगथोक्रे। अमसुंग आफ्सपा की मायोक चंगसिलिबा चाही 35 हेलबा खुंजंग असिदा मियाम हुपना सपोर्ट तौबियो हाइना इरोमचंद शर्मिलाना अपील तौरक्ले। मयाम बुखुरमजरी अदम येंगबिरिबसे इम्पैक्ट न्यूज नि आई विद्यार्थी तिंगु जमना पुंजा से फावबगी मरोइबा पाउसिंग म्याम द पिजरी। इसा इसा की हाइबा वाखलो नमांग थानारकपना इखोइ मसेल मरक्ता भाव तामिनरक्तबा अमा लाखल्ली हाइना चीफ मिनिस्टर ओक्रम इबोबीना द ट्राइबल पीस एंड हार्मनी अवार्ड येंथोकपगी थोरमदा फोंदोक्रे। ट्राइबल पीस एंड हार्मनी अवार्ड कमिटी न सिंदुना चिंगमेरोंग द लेबा ट्राइबल रिसर्च इंस्टीट्यूट त पांगथोकिबा ngasiगी थोरम अदुगा मरी लेना चीफ मिनिस्टर ना मियोइबा अखोइसे जात बिजात मानद्रबसु पोगलकपदा करिसु यावदना पोगलकपा अदुगा सीबदसु करिसु पुबा यारोइदबा मियोइबा मपोकनी। अखोइना हिंगलिंगै मतमदा अखोइ मसेल लमगिदमक अमगा अमगा खतना चैनबा मदी हाटना सुनबसना करी कानबा पुरकदौरिबनो मणिपुरदा खुंदामिनरिबा फुरुप खुदिमक अखोइ मसेल अमत्तनि हाइबा वाखलोन अमगा लोइनना हिंगमिनबना इंगतप्पा मरात चेटपा लमदम अमा पुरकपा ngangani हाइखी। मागी फैमिली मनुंगा कोई चिनाव की मनुंगा सो आई इसा की देन आई की कम्युनिटी की आई की खुन की आई की एरिया की सुमाइना लाखनबा सिना अल्टीमेटली यामना पुक्सेन पिकबा हाइगद्रा करे हाइनी नेरो माइंडेड आई की नाक खन्नर पसिना कोई मरक्ता सोसाइटी की मरक सेदा मसी मिसअंडरस्टैंडिंग में लाखनबा हयें सिबो मतमदा जो कोइना करीम पुबा यादबा ओपो मतमदा जो करीम पुरतक से मसीगी दमुतदा कोई खन्नाबा चाइनाबा हानाबा सुनाबा तौनगदोरिबसिगी अर्थजि करिनो लमदमसिदा खुंदामिनरिबा फुरुप खुदिमकना अमना अमगिदमक खनारबा मतमदता शांति लेबा लेबाक अमा ओइबा ngamlakkani haina ngasigi thoramadu da sarugyakiba deputy chief minister Gaikhangam फोंदोखी। महाकना हाइखिबदा आई इसा कनानो हाइबगी लिखुन लिरकपदा अतोपा फुरुप अमदा करी सोकनी हाइबा खंथबा मथौ ताई। इसाना इसा नुंसीजबा दुगुमना अतोपा मियोय सिंगबसु नुंसीबिबगा लोइनना नुंसी चानना हिंगमिनबा मथौ ताई हाइखी। इंग्लिश सिंगनी तरा मरी तरा मंगागी ओइना ऑल मणिपुर क्रिश्चियन ऑर्गेनाइजेशन के प्रेसिडेंट रेवरेंड एस प्रेम वाइफई अमसुंग पंटीबोन लुकोनमई एलियस पंटी अनीदा साइटेशन याउना सेल की मना ओइना लुपा लिसिंग यांखै पिदुना इकाई खुमनबा उतखी। अखोई आई के लिखुन आइस कनानो हाइबगी लिखुन थिरक मखाना इसा खंबगे मरम ओइदना अतोपा आई खंगनरिबा इमानबसिंग कम्युनिटी सिंग इफेक्ट तौदरा हाइबसे अखोई मुनजुन ताब्रा अनि थाजैगी सिंगलीना तमगिदमता कंसर्न अदुगा तमनीना सिंगलीगिदमता कंसर्न मदो मदुमक्ता अखोई मरक्ता क्रिस क्रॉस तौनबा नुंसिनबदो मदुन बाइंड तौबा अखोई शांति हबदो पीस एंड हार्मनी असु स्टेट तौदना हौखिबा जून अनीदा पांगथोखिबा इम्फाल म्युनिसिपल कॉर्पोरेशन की मिखलदा माइपालखरबा काउंसिलर सिंह असि वासक लौख्रे। कॉर्पोरेटर नत्रगा काउंसिलर की मिंगदा वासक लौगद्रा हाइबगी वाफम पुखलकपदगी वासक लौबगी थौरम पुंखाई अमा चोंथाहनख्रे। इम्फाल ईस्ट डिस्ट्रिक्ट की तोंगान तोंगानबा वार्ड सिंह की काउंसिलर तरेट अमदी इम्फाल वेस्ट की काउंसिलर कुन पुना काउंसिलर कुन तरेट अदु इम्फाल वेस्ट डिस्ट्रिक्ट की डीसी एन जियोफ्रेना वासक लौहनखे। IMC की कॉन्फ्रेंस हॉल पांगथोखिबा वासक लौबगी थौरम अदु हौद्रिङैदा माई पालखरबा बीजेपी की कैंडिडेट सिंगना IMC ना कॉर्पोरेशन ओलबनीना काउंसिलर ओइना वासक लौबगी महुत्ता कॉर्पोरेटर ओइना लौहनबियु लोइनना हाना IMC की चेयरपर्सन हाइना लैरंबा फम अदु मेयर ओइना खनगदबनी हाइरिबनीना काउंसिलर सिंगसु कॉर्पोरेटर ओइना वासक लौहनबियु हाइबा वाफम सिंग थमखी। अदुबे इम्फाल वेस्ट की डीसी जियोफ्रे अमदी IMC के एग्जीक्यूटिव ऑफिसर उत्तमना बीजेपी की कैंडिडेट सिंगना पुखलखिबा वाफम सिंग अदु कॉर्पोरेशन सेमलबा मतुंगदा खानसे हाइना थमखिबगा लोइनना मखा ताना वासक लौबगी थरम अदु पांगथोखिबनी।
वासक लौबगी थौरम मदुदा याउद्रबसु कांग्रेस के एमएलए सिंह आईएमसी कॉम्प्लेक्स ता वासक लौबगी थौरम मदु लोइबा फाव ngaiduna leikhi amasung wasak lauba loiraba matungda councillor sing adu एमएलए सिंह लोइना चटखी नाकल अमरोमदा हंदक पांगथोखिबा आईएमसी की मिखलदा वार्ड मेंबर ओइना माइ पालखरब सिंगना मखोइबु वासक लौहनबियु हाइबा डिमांड काउंसिलर सिंगी वासक लौबगी थौरम बॉयकॉट तौगनी तौरंबदु इम्फाल वेस्ट की डीसी अमदी आईएमसी की एग्जीक्यूटिव ऑफिसर ना अथुबा मतमदा वासक लौहलगनी हाइबगी थाजबा पिरकपदगी बॉयकॉट हंदोखरे हाइना इलेक्टेड मेंबर फोरम की सेक्रेटरी आई संतोष न फोंगदोखी अदुबु करिगुम पिरखिबा थाजब अदु थबक तोन थोरक्ट्रबदी तोंगान तोंगान बा खोंजंग सिंगनी हाइना संतोष न मखा ताखी डीसी इम्फाल वेस्ट डीसी अमदी अखोइगे ईओ एग्जीक्यूटिव ऑफिसर मखोय अनीना याम फजब मोंगदा हारे अखोय तांग 13 सिदा सुंगसोय सोयदना सिगी मतुंगदगिदी अखोयना बेस्ट लेवल दा सरकार दा अखोय हाइबे याबा हायरगा अखोइगे मेंबर सिंगी तबम थोकपा और टेकिंग दो अखोय सुंगसोयना तौहलगे हाइना मखोयना सब चाना हारे अखोयना सु हारे इम्फाल ईस्ट की अमदी वेस्ट की हुजिक लेरिबा इलेक्टेड मेंबर सिंगसी चपचाना मोय तौरगे हारे अतोप म्युनिसिपल गिसु तौखिबुदौना अखोय सेथन आंथौबा यावबदा वारो बिरगनु हाइना मखोयना चपचाना अखोयदा अदुगी पावदो पिरकपदगी अखोयगे ngasi अखोयना बॉयकॉट तौगेना तौरमसी अखोय हंदोकपनी अदो अखोयना मसीदा मखोयना हारिबा सियोरिटी पीबीसीदा मखाताना थबक ओइना तौरक्त्रगदी इलेक्शन कमीशन न पीरिबा डीसी न पिरेइबा आरो न पीरिबा अखोयदा सर्टिफिकेट से कोई हंदोकनी है ना ममांगदसु हाइख्रे अदो हंजो हंदोकनी अदुगी मतुंगदा वार्ड डेवलपमेंट कमिटी सेमकप मतमदा अखोय वार्ड डेवलपमेंट कमिटी सेमबदा इलेक्टेड मेंबर पुनमक अखोय अमत्ता वार्ड डेवलपमेंट कमिटी सेमबदा पुंगाव यावदबा हैना अखोय अमत्ता ओइना लेपनारे ngasi Imphal Municipal Corporation की काउंसिलर सिंह वासक लौख्रबा मतुंग लाखलिबा तांग 13 ता मेयर खन्नबा पांगथोकदोरिबा मिफम असिसु इम्फाल म्युनिसिपल कॉर्पोरेशन की होल्ड पांगथोकनबा बीजेपी मणिपुर प्रदेश न डिमांड तौरकली ngasi athengbada paumisinga party asigi head office ta unaba mada party ki state general secretary L Basantana manipur ga mena ngami haibagi matagu mayor khanbagi mifam Imphal West ki DC gi court room da pangthokani haribasi BJP na yaba ngamloi haiki thangmaiban gi ward number 3 dagi BJP ki councillor karaklaba Nutan Chandrana independent da mihut oiraklaba candidate singbu ngasi tata winger amada puraklaga wasak lohankhiba adumak councillor sing adu apha apun tawrabra haiba atak aphong halle मणिपुर गवर्नमेंट चथरक्लिबा असोइबसिंग दरकार लेरबदी सेंटर दा वाखलगनी हाइकी वासक लौगनी मसिदे होंदोयना हारकपदगी बीजेपी मणिपुर प्रदेश की माइकेदी अखोने थमजरिबना चाउख्रबा इम्फाल म्युनिसिपल कॉर्पोरेशन की होल असिदा पार्टी की वाफम नत्तबदा ट्रेडिशन एंड कन्वेंशन ऑफ द इम्फाल म्युनिसिपल बोर्ड इम्फाल म्युनिसिपल काउंसिल अमदी हुजिक नौना कोऑपरेशन ओललबसदा हाना सनखिबा नियम अदु ngakle हायरगा इम्फाल म्युनिसिपल कॉर्पोरेशन की ऑफिस दा डिप्यूटी मेयर खनबगी मिखल असी पांथोकपियो हाइदना बीजेपी मणिपुर प्रदेश की माइकेदी डिमांड असी तौजरी नाकलमरोम द इम्फाल म्युनिसिपल कॉर्पोरेशन IMC की हंदकी मिखल अदुदा माइ पाखरबा इंडिपेंडेंट काउंसिलर सिंह इंडियन नेशनल कांग्रेस दा लेफ्टना यावसिलकली इम्फाल म्युनिसिपल कॉर्पोरेशन की मिखल द माइ पाखरबा वार्ड नंबर 12 की इंडिपेंडेंट काउंसिलर पोतसंगबम प्रेमिला देवी ngasi INC दा यावसिनख्रे नौना INC दा यावसिलखरबा प्रेमिलाबु BT रोड लेबा मणिपुर प्रदेश कांग्रेस कमिटी MPCC की ऑफिस से पांगथोकपा थौरम अमदा तरामना ओखी थौरम अदुदा MPCC की प्रेसिडेंट MLA सिंह अमसु मेंबर सिंह न सरुक याखी इंडिपेंडेंट काउंसिलर प्रेमिलाना INC दा यावसिलखिबगा लोइना IMC की काउंसिलर कुंतरेट लेबगी मनुंगदा INC की मेंबर 13 सुख्रे हौजिक फावदा INC दा चंलखिबा इंडिपेंडेंट काउंसिलर असि प्रेमिला थारगा पुन्नमरी सुरे म्युनिसिपल कॉर्पोरेशन की मतेंग याम पीगनी हाइना लौजै अदुगो लोइनना एखोय कांग्रेस पार्टी की ऑर्गेनाइजेशन हेना कनखत हनगनी हाइबा अचेत पथाजबा लेरे प्रेमिला गपुलेरगा एखोय की नंबर ngasi out of 27 da 16 sure aduga kanagumba एखोई कांग्रेस पार्टी की आइडियोलॉजी थाजबीबा मखाताना लेरबसु एखोई तराम ओक्चगनी All Manipur United Clubs Organization Amukona Sinduna Taramanga Suba Bangkok Declaration Yaning da Bafongdokpa Protest Day Thoram ngasi pangthokre
ngasisu amukona manipur gi ngamkhai amadi punna nungsi chanana laiminariba furup singi marakta singchep tharaklabadi hanbalaitana lepkhini haina organization asigi president Dr. Waimani Khumana thamlakli ngasi Kwakaithel Bazar da Manipur da leiriba tongan balup sansthan singi mihut yauna wakan uniform ama famki loinana adugumba India government amadi NSN IM anigi marakta lainakhiba yanache Bangkok declaration bu yaningdaba phongdokhi Paumi Singh da Fongdorakpada Amukogi President Dr. Waimani Khumana hai India government matam pumbada Manipur amadi North East State singi miyamgi marakta tokhai tanabagi thaurang kaya thengkhang kaya dagi leptana chatharakli Inkum jale sing ani amagi June taramari da Thailand gi Bangkok da NSN IM amadi India government ani gi marakta lainakhiba ceasefire agreement Bangkok declaration na Nagaland state ki ngamkhai lan thoktuna without territorial limit haiba wahai hapchinduna lamdam asigi miyam da khoi saunaba amadi charangnaba pokhanki loinana agreement asina maram oiraga lamdam asigi ngamkhai da singnarakhi Thawong asabu yaningdaba phongdoktuna miyamgi achauba ihau ama lakhi loinana miyoi 19 thawaina pontha oiduna adugumba lamdam asigi puwari da mayek lana leihораgadaba June 19 gi thaudok thokhi haina Dr. Waimani Khumana phongdokhi Hauji pabda koi Manipur to leiba kalupur puting maki miyoi singa amukoga nalebi ba stand haitare territorial boundary da aduga Manipur gi integrity da sokdaba Taurang amata amukon yabang amoy peace talk ki agreement ki against the India government ki tumsul ki mayokta ngasi pawda koi amukon letter lady and protest si lebak thugai bagi yasnaba poramba ngasi India government ki peace talk asigi waroi sinama koroti pawdi amukora satari ba changsi lebak pangang si letter adumuk chathagi kani Ngasigi wakan wifamadu dastaru gyakiba sagnar ba social activist thaunaujam iboyaimana lamdam asigi apunbagi saktam da singnarakpa khudingmakta miyamna amattoina punna thingminasi darkar leirabadi thawai fawba thadoksi haiki Simanaugumna yam janasinana leiba simita miyani gi marakta karigumta jingnaba leitana lakpabu khongkomna thugaina bagi mawongda jagomena tasrakpado singnaduna ikoi jangsa laibani masigi Masih kali kamu hinjil apa soal kau? Kau tu hinjil nanti macam kali. Jago minum sudah dana masuk tahu dah dana. Akan bersau tu kalau tu kau sulit dia pun. Kau mangkin dan macam kali. Amuko amadi UCM na kutsamnaduna chahi khudingi leptana pangthokpagum kumsi chahi asigi oinasu the Great June Uprising Day lakliba June 19 da kekrupata pangthokadaba thoram asigi sarukamo oina blood donation camp amasu thauram pangthokfam kekrupata pangthokadori lamdam asigi pukchel chawrabi singna blood donate tobiyo haina thoram asigi observation committee gi chairol amana appeal tawrakli English singani amada lamdam asigi ngongkhai ngaknaba changsin khibi hauda thawaina pontha pikraba thauba singi mafamda ikai khumnabu utpoina lakliba June 19 da blood donation camp amasu Rims Hospital da voluntary health unit committee na sinner pangthoklagani hairi Abspagi mayokta chara helibi rom chanu Sharmila na chahi 15 hena changsilakliba mahaki khongjang asida miyam khupna saruk yasinbiraga mai pakhanba pami haina phongdorakli Ngasi Uripok Chairap Courta Chief Judicial Magistrate Imphal West ki mamangda puthoklaba matung court tagi thorakpada paumi singda Sharmila na wafam asi phongdorakhibani court manungda judge na Sharmila da nahaki mathakta chara henduna sijage haiduna maral siriba sigi matangda kari haininge haina hangbada Sharmila na mahakti chara henduna sijage tawbanatte aspa lauthu haiduna chara henbani haiba wafam thamki Judge na Sharmila gi paukhum taraba matung tha sigi tang 19 da court muglak na order takhi amaromda haukiba me thagi tang 13 da Minister of State for Home Affairs Haribhai Parathibai Chaudhary na Rajya Sabha da Center na Jammu amasung Kashmir amasung awang nongpuk lamdam singdagi aspa revoke tawbagi khongthang leite haiduna aiba cherol thaduna khangan balai khrabani Hojik se ai se attempt to commit suicide na muk da tare ado Delhi gi court na di ai se charge to acquit tawra la e Manipur gi oiba tongan ba waye na ma laibara sini aina hangjaningi bse kitang hangmalle tamthiba ain se lokthok na ba changchali ba khongjang si miyam gi apun ba gi kano yauri bani saruk yauri bani Lamdam asida ILP chanhalu haiduna JC ILPS na changsilakpa khongjangbu sawgatpo ina ngasi Imphal East ki maroi ba lambi ama oriba ayangpali lambi gi mafam kaya da wakan ifam chathakre
ILPS Chanahalu Ratan Wanted Lauthokpa Yaningde Long Live Manipur Haina Thaba Play Card Sing Sizinaduna Lambi Asi Porompat Thawan Thaba Lekai Community Hall Nongmaibung Ayangpali Nongpok Panthoibi Chawkhalup Kongba Chanam Lekai Nongpok Panthoibi Nupilup Kongba Mutum Lekai Ayang Laima Women's Welfare Association Wangkai Ning Thempu Krimamang Ayangpali Road Nupilu Apunbalu Wangkai Ayangpali Laima Kaitel Porompat Chutek Porompat Soibam Lekai Langdai Apunba Nupilu Khurai Ayangpali Amadi Youth Social Club Cum Information Center Khurai Ayangpali da Nupi Singna Wakani Farm Sing Tathaki Ngasigi mifam asiga mari leinana lambi asigi mafung kayada lambi da uwa phaijinduna gari chathok chasin tawda thingba thamki Nakal amarumda khongjang asibu sagatpoina khurai salanthong layengbam lekai gi nupi singna salanthong thingduna wakani fam chathaki Mifam achida saru kya khibisingna human chain semna ILP Chanahalu Long Live Manipur Ratan Buwante Lauthokpa Yaningde haibna chingba kholaw kya su lawki Government JCLPS के एक्स कन्वीनर खोमद्राम रतन वांटे लाउथोपगी थवंगबु यानिंगदब फोंगदोकपगा लोइनाना रतन गी मथक्ता थमलिबा वांटे द सिखुदक्ता कक्कदबनी हाइना नोंगपोक लेंगाक अपुनबा नुपीलुकी प्रेसिडेंट ना थादोरकपा चेरोल अमना खंगलकली ILP की इहौगी मतंगदा दिल्ली दा चलुबा CM ना लुचिंगबा ऑल पॉलिटिकल पार्टी की मिहुत सिंगना इहवसगी मतंगदा करिगुंबा मत पांगथोकपा ngamdana halakpasna takpadi maribak maramda munungsiba watpani haina चेरोल सना मखा तारकली Imphal Ukhrul National Highway 150 da counter economic blockade hokre Ukhrul lambida makhalamada gi pot pusinbada thingba thamkre ngarang numidang pung 10 dagi hauduna lamlai amadi chalaugi miyamna Imphal Ukhrul National Highway 150 da tholaktuna ajat ok check tawki loinana chanaba potlam yauna makhalamada gi potlam pusinbada thingba thamki Counter blockade tawriba miyoi singna Imphal dagi Ukhrul tamna lakpa gari pumba amamam toina check tawki loinana yauramba potlam pumba thangthaduna puhankhide Counter blockade asina maram oraga achat ok tawba singda khudong chadaba kya thokanki miyoi kayamadi makhoina purakpa potlam sing pusinba yadabana lambida ngaiduna leinakhi Nakal amaromda counter blockade tawriba miyoi singna chingi lam singda economic blockade tawriba se loi sindriba makhai counter blockade ki khongjangda ahongba leiroi haina thamlakli Panbaya Bamana counter blockade asi Maroina Churachandpur JSC na tha asigi mapan gi hingnong yaidagi hauduna chatharakhiba numit 10 gi highway economic blockade ki mayokta chatharakpani Sanction jariba khongjang ase counter blockade ni tampakta khoi kham thengna ware akoina thangjaliba khungtang ji chalo amasung lamlai ga punna sanction minaba khongjang ni aduna khoi tampakta waba hongna gai ware aduna chingida tawbiriba economic blockade ase handokpiu aduga akoi counter blockade ase mo handokjage akoi hingaba ju punna hingminaji siraba ju punna siminaji haiba wafam se ai thamjare jingtam ichin naw amatani haiba ji wakhalon je amata loinana akoi hingminaji Chahi asige April 15 da CM Deputy CM amadi Principal Home Secretary yauna unabada Thenglabasu thengna June gi ani suba chayol fawbagi manungda clarification pigani haina thazaba pikhiba adu thabak to onthokpiu haina All Manipur written test successful candidate of Police Constable Male 2013 na paujelakli Loinana lakliba June 13 ki ayuk pung 13 tabada association asigi Sagolban Moirang lerak leba head office ta written test pass tokraba candidate singi mefama mapang thokani haina sukhangalakli MLA TH Sham Kumar amasung hanagi MLA Nimai Chan Luang anigi sengdok sengjin makha sang tharakli Andro Assembly constituency gi MLA TH Sham Kumar na food security ek ki matangda open debate tawna si haina singna khibadu lakliba numit humni fawbagi manungda live telecast tawbagaloina na mafam amada open debate tawna si haina BJP Manipur Pradesh ki senior members su oiba Wangkhem Assembly constituency gi hanagi MLA Nimai Chan Luang na paukhum pirakli Ngasi BJP ki head office ta Pami Singona ba madam mahakda CFNPD ki minister commissioner FCS director Imphal East ki DCM song DSO yauna miya mangda debate tawna si loinana law court ta thengnagani haikhiba dusu thengnana ba matam kuina dagi ngaiduna lakpani haikhi makhata na haikibada ekasi gi makhada MLA na card amadi cheng yeli basi mathau natte masi androgi prajabu apangba sibani Androgi MLA na beneficiaries sing da cheng kilo masang suna PPD haibigi white paper ama puthoktu na khangan gadabani MLA kharana food security ki makhada fanghan gadaba cheng puhanba amadi card yenthok haliba siga mena khudakta thingadabani loina na vigilance department na case ama lokhatuna thizin han gadabani haikhi Prajagi sengdi maru ama mangbi yaroi
प्रजा चेंग फंगन बताबने योंथोखिब चेंग लोइन पुखलक बताबने लोइन अमुक येन बताबने ngdo khoi gi demand ne debate tawna sahib do MLA duna debate tawna sahari mina madu bo ai ki na seng hi boining une ki jade tawna si tawda di numit humni gi manung da chilo aduga tawna si ngana si live telecast tawji manipur praja loin usanu andro kendra su usanu aduga achum maran khangna si Nakalamaromda Andro Assembly Constituency ki MLA na sinduna PDS samadi food security ki potlam kya asoiba amata yaudana miyamda fanganduna laklingai cherakta hanagi wangkhem Assembly Constituency ki MLA Nimai Chan Luwang na handak print amadi electronic media singda aranba wahai kya haizinduna MLA sibulana uhanba haibasi laibak thiningai ni haina Development Organization Andro Kendra ki General Secretary Konthauzam Abungchana Phongdokre ngasi Manipur Press Club ta pangthokiba press meet amada bungchan makha tana takibada haiba polam singa se Andro Assembly Constituency ki praja amana hairamba oiram labadi kadai da soiri bano amadi chitha hogadabano haibadu khangdok laga pinana bahotnaram gadabani adubo atopa kendra amadagi laktuna Andro Assembly Constituency ki miyambu amaga khatnana ba simbiganu amadi makhata na Nimai Chan Luwang na sigumba oida pada wahai amata sizinarabadi mahakpu Andro Assembly Constituency boycott fawba tawgani haiki ख्वाइदगी मपुंग फाना फंगिबा ख्वाइदगी फजन पीरिबा था खुदिगी सोइदनबा पीरिबा असिगी जु मथक्ता एखोइद लैरिबा फुरुप सिंग असिगी कुमै हेराउ थोकपा मतमदसु फ्रीदा सिंग येलिबा प्रजा मसेन अमगा खननबा सिलिबसे तसेंगना मसि यामना लाइबक थिबने नाकम निमाइ चान हारिबा निपा से अंद्रो केंद्र द लैरिबा प्रजा सिंगना मा मतुंगदा असुगमाइना यामना मसिन थिबा पोट थबक तौरप तारगदी टोटल मा बोयकॉट तौगनी मा एनी मफम खुदिंगमक्ता चंगललोय मैरा पाइबी क्लब की ऑर्गेनाइजेशन खुदिंगमंगदसु मा हयेंगदगी लकाई खुदिंगी मा चंगब यादनबगी धरना फावबा सोइदनमकी तौनरने Amaronda lakliba July ki tang taruk tagi tara fawba chathagadawa mapan suba Pineapple Fair Cum Youth Festival gi yengbiduna kanagumba mahiroi loop natraga organization amatana bannama dinner strike na chingba tawbidanaba festival asibu siliba Development Organization Andro Kendra na appeal tawrakli Pineapple Fair asi lairaba ki home thazariba farmers singi yengduna sinjabani DOAK ki General Secretary Abungchan Makhata Kibada Hairiba Fair Sigi Manungda Board Council amadi CBS na Loba Class 10 amadi 12 ki exam da Mark Wang na pass taw kraba mahiro singdasu meritorious award yan thokani haiki Masida sunatana MLA Shyam Kumar na Andro Assembly Constituency ki manungda leiba high school mari upgrade taw kraba matungda Azad Higher Secondary School da handak 11 arts amadi science da Development Organization Andro Kendran sinduna mahiro chamyangkhai lemna lairik tamhangani su haiki Honorable MLA na Andro Kendra da high school mari manga upgrade taw kraba matungda Azad Higher Secondary upgrade taw widuna Kendra sida education ki hiram da khwaidagi साखुत ननबगी दमकता होना बिरिबा असिदा हंतकी लेवल कागदबा छात्र सिंह साइंस अमदी आर्ट्स ता छात्र चामगा यांखै लौजगनी फर्स्ट चांस ओइजगनी मखोइना चंगदबा एमएसएल की फ्री फावबदा डेवलपमेंट ऑर्गेनाइजेशन अंद्रो केंद्रना मखोइगी पैसा लोइना पुथोकपिगनी छात्र सिंह असिबु फ्री ओहेनगनी लैता लाइरबा ममा मपा सिंगी मफमदा पाउजे लोइना थमजरी July thagi tang tara mapanda Imphal East amadi Thawbal Assembly Constituency ki Gram Panchayat ahumda pangthokadoriba marakki mikhal ki damak ngasi nomination file tawbagi aroiba numitta miyoi manga na nomination file tawrakre Khurai Nandai Bamlekai Gram Panchayat ki 8/20 Khurai Sajor Thoiding Jamlekai Kyamgai Gram Panchayat ki 15/9 Khorom Lekai masung Thawbal gi Leirong Thel Ningol Gram Panchayat ki 4/9 Fanjakhom Constituency ki Gram Panchayat ki member ki fam hangduna lakhibadagi State Election Commission amara chemical pangthoknaba haukiba tang nipan da notification ama thokibani Fanjakhom gi oina SDO Thawbal Khurai gi oina SDO Sawombung amasung Kyamgai gi oina SDO Kairau Bitrada nomination file singadu ngasi tawrakibani Constituency ahum asigi manungda Kairau Bitra nupi mirek ki reserve oiraga lemhauriba anina unreserved seat oina lauthokibani Matang swice the break amalauzage Manipur amadi malengi tongan be ipau single oina khoi break tiyam thuna hanjarake Impact News bu meeting tadun laibiu Please come and join golden opportunity for BTech aspirant students and parents discussion and counseling on engineering courses and its prospects first time in Manipur on 19 June 2016 at Classic Hotel Imphal at 10:30 am sharp Experts from engineering colleges, engineering profession and social scientists will attend the program. Discussion on how to choose career stream college.
Organized by EduValley Manipur and sponsored by Sri Venkateshwara College of Engineering and Technology, Chittoor, Andhra Pradesh and RR Institutions, Bangalore. For registration and details, please contact EduValley Manipur Babupara. Contact number 87948 57630. FI tutorial for CVSC. Kaishampar Hodam Lerak, opposite Tidim Oil Pump. Admission open for second batch. 6 months foundation course for class 11 and 12 CVSC students. Class commences from 22nd June 2016. Hostel and transportation facilities available. Unique features of FI. Discussion period for every subject. Analysis of CVSC question patterns. Highly suggested study materials for examinations. Analysis of improvement of weaker students. Top faculties from reputed CVSC school. ITC की ओजासिंगना फाउंडेशन अमदी रिवीजन कोर्स सिंगदा सब्जेक्ट सिंगु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज कियाना अइना ngasi फंगलिबा सिदा यामा चावना मतेंग पांग My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Admission open. 6 months foundation plus C8 course 11 Science and Humanities. Intact capacity 25 students per class. Class commences on Monday 20th June 2016. For details contact Gurukul, Kaisamthong Hodam Lerak Maning, Airport Road, Imphal. In between 6 am to 9 am and 3:30 pm to 7:30 pm. Mayam bu amukana taramnok sari bulletin asing makata pa pau mayam da pizari. Lamphel da leiba family court ta judge leina nupi da khong na kauduna fukiba wangkai tokpam leirak tagi Manipur police ke SI oiba Moirangthem Kankarar bu mari leina ba singna cherak pibiu haina laifong khunu maya lekai da leiba thokjom bindu na mari leina ba singi pungning chingsilakli loina na nupi da tamthina phuraba fawa da tumina yengduna laikiba family court ke judge S Tarabu haingang kendra punba maira paibi lupna akan mamong da yaning da ba fungdokre ngasi press club ta pami singu unabam da hingang kendra punba mera paibilu ki general secretary Yongkham Mirabaina haikibada nupi amabu nupa amana tamthina fubada karisu na chungdana yengduna leibangambi judge S Tara gi mathakta mari leinaba singna action lokhatpiu haiki Moirangthem Kankarar haiba miyoi asi hingang mayai lekai da leiba Khoinaizam Punamga Yumban Minaduna Macha Hum Lairabani Adubu Moirangthem Kankarar nupi ama chelakpadagi Punamasi tha taruk longi mamangdagi haingang da leiba mapam da leirakhi Loinana Moirangthem Kankarana divorce tausi haina saman tharakpadagi ngarang Lamphel da leiba family court ta laktuna case haudringai da judge Tara yauna wari sanabada unkhatnarappadagi khana choina ba yaurakhiba loinana Moirangthem Kankarana mahaki mapuroiba Loinabi Punamga hek pokminaba mache thokjom bindugi thabakta khongna kawba amadi maida kinna thinbana chingba tawrakhibani haiki nang nupi thibdo thijau ka shukai de inau nupi je magi nang hanagi jum je leibam leite ja sina mai nu pana leibam leite hai aduna hengang da dum leihalo ya ja sina ju ai di punsi gi nang na pi di solo loksam bangam moi bazar da jalan go khot ko hai ba man bazar chalu hai ba waji mapan thobani akhoi ju thawai je cha abani ne he nang mali ja saja lu da ban nu pa de ji akhoi nu pa de ji taw din he inau nu pi nang si chalam ba phata ba tara di uthoro nu pa jing do lo shanara ji akhoi ka shu hai ro nang da je da bi karim ta ta lo noi na tin nau di ok ta bi ni hai le ba kali nang nai bu ok ta bi hai ba din chen jala pa ka na ma lai gi thabak si da kaw ro pa ni ba ani ra du mai da ju kin na thi le ba ju mara tang thi bi ra hak pa sa rak pi bi yo na I hai je ning ba ma mang na bu ki mamangda atopa matai ma ingona khongpang kawba ngamaba nupa aduna inau nupi da di kari wairang kada ke ba ma jaja mane ai gum bisam praja manate magi mamangda nupa amana nupi na khong kaw matamda mana tumin le thoi sikari manong gi no sin ja I hang tara mana nupi amagi be bhar kitang respect lai magadi ma khodak ta phan bi ba kari kai ge ba Thasi Taramathoida Orlando Florida US ki Pulse haina mingthonba gay singoiba night club amada nomai kapsin bagi thaudukta leikhidraba singima famda ikai khumna bot poina candle lighting ki thoram pangthokre tamthiraba thaudoga siba yaningdaba fongdoktuna lesbian gay bisexual amadi transgender LGBT ki civil society ama oriba amana ita amadi sathi na punna skut samnaduna Imphal ki new chakonda thoram ase pangthokhi Thoram ase saruyakiba amanagi secretary Santa Khuraina fongdokibada LGBT ki community singu miyam na hanthana yengliba thawong ase yaning de haiki Malengi mafam atai da thokpagum lamda masida so LGBT ki community singna ning tamna hingna ba hotna bada khudong thiba kaya mayok ne haina fongdokhi
हौखिबा नुमित मरिनी की ममांग द ऑर्लैंडो यूएस की पल्स हाइरिबा गे बार दुद थोखिबा यामना अखोगी मिनुंगसि यावदबा मिहात हाबदे अतमना गे सिंग द हाटपिबा दुगी दमक्ता खना कंडोलेंस असि तौजबनि मखोइना निंग तमना हिंगबा ngamdabagi masak amuri aduna akhona sugumba miot meisa adaidi mayam hanthana yengba se magi gender identity sexual identity na maram moiraga yengbiba mijeng akhuba mijeng ase thadok piro ngarang Kanchipur da leiba Temple of Learning School da school asigi boarding da leiba mahiroi ningom thongjang awang leikai digi oinam Rex Elias Tomba school asigi boarding da thauri yanduna sirambabu yamna chingna ningai oi haiduna JSA against the unnatural death of oinam Rex na fongdorakli ngasi misi asigi matang da Rex ki leikai gi miyoi sing amadi JSA gi miyoi sing na kakwa da leiba Singjamai police station da misi asigi matang da asengba amadi akupalang lalang jilpu thokna bathomsin ki tungda police amadi JSA gi miyoi sing unaduna wari sanaki amadi police na thazaba pirakhi JSA gi convener KH Iboyaimena paumi sing da fongdorakpada misi asigi matang da asengba langlalang jilpu thoktriba fawba Temple of Learning School asi thingzile haiki amadi maralaiba sing terak pibina ba appeal sutauki tungda JSA amadi Rex ki leikai gi miyamna Temple of Learning School da thomjinuna school asigi principal atai mahero sing amadi lupki mihut sing yauna mifam ama sufangki रेस की मिसी से अखोई यामना डाउट ले मसी की इन्वेस्टिगेशन से अचुम से लांगजिन पुथुक पियो मसे पुथुक त्रिंग दे कोई अच्छी बा मसाज लोगिरो अदुगा कोई पोस्टमार्टम तौगिरो मसी की अचुम बा लांगजिन से पुथुक त्रिम खै कोई तोल कोई कनो से स्कूल से खुदक कोई थिंजिले मसीदा बखा ताबा मखोइना स्कूल से हांगन खोतना तौरगदी मदुदा तुंग थोरकपा मदुगी अफफत की दायित्व दो स्कूल की अथॉरिटी मसान लोगजगदबनि सिन कोई थमजरमी कोई अल्टीमेटम्स पुलिस ना हायरेसना नखोई की इन्वेस्टिगेशन दो आयोग की रिपोर्ट तो खितंग इनिशियल स्टेज ओइरी असी नोनी ने बनुंग पीरगे सिनि मोय खोइ थमैस ngarang nungtil pung hum taba matamda Singjamai Khetri leikai di class 6 tamliba nupa macha ama masak khangdaba mioi marina phage taurambu yaningdaba phongdoktuna ngasi Singjamai Chingamakha Model Club Community Hall da Model Club amadi Chingamakha apunwa maira paibi lamjing lupna wakani phangkhre wakani famadu da angangi punsi lamakhangda manghanbige khanganu angangi punsi maning tamna hingalu angang faba khudakta lepu haina iba placard sing sizinaki Malengi mafam kaya da pangthokna bagum Regional Institute of Medical Science Rims tangase World Blood Donors Day 2016 pangthokre Blood connects us all haibathimda Rims amadi Rims Blood Donors Community na punas kutsamnaduna Institute asigi Immunohematology and Blood Transfusion IHBT Department da pangthoki bathoramadudha Medical Institute asigi ojayawna mahero sing amadi miyoi kaya na lemna idan tawki Langol da leiba Caesar Hospital gi auditorium da su World Blood Donors Day gi thoram pangthokre thoram adu Life Savers Manipur amasung Caesar Blood Bank and Transfusion Service Langol ga punna khutsamnaduna sinbani thoram asigi mari leinana nupa nupi punna idan tawkhiba singbu ikai khumna butke numina siga mari leinana ngasi lemna idan tawbi thoram asu pangthokhi thoram adu da mi yankhai mukna idan tawkhi sarukya khiba State Blood Transfusion Council gi Director Dr. R.K. Rosina haikibada Manipur chahi amada E unit listing kuntaret mathau tai adubu lamda masida idan tawbagi chanabi yamna namely haiki Caesar Healthcare and Research Institute Langol gi Managing Director Dr. K.H. Palina haikibada ana layangi khumang chawsilakpa amadi chawkhalakpagi matung ina E gi darkar su nongma nongmagi hengalakani haiki mahakna miyamda idan tawbiyu idan tawbana miyoiba amagi punsi kangadoribani haiki Urbanization is the Hongtanga, Yamna machinery may have construction Hengalapa, show which are Hengalapa. Adu Hengalapa, blood key the Kalians Hengalakari, Noena medical science, Sapalapa, housing mark kidney transplantation from Novonary, national fungi, heart operation from Novonary. High missing set or Pomatam, Dakar, Manipur, cancer surgery. Cancer dari operation tahu dengan itu blood cell binary ini platelet atau PUC awal.
aduna modern science in sapalo ki batuna medical science sapalo ki batuna ki taka as lakani Fensidal bottle changa ga subna nipan puramba mioening as Bisnupur Police amade Assistant SP Operations Victoria Yengkhomna luchingba City Police ki team amana fakhre Faraba mioe singadu Lilong Chawbok lamkhai degi Muhammad Abdul Garib ki machanupa Muhammad Amir Khan chahini fuhumdoy amadi Waithau Sangom Sangdagi Muhammad Amugi machanupa Muhammad Wahidur Rahman ne Haiba mioe ani asina Fensidal bottle singadu Higok machugi van registration number MN04A 8763 da lot tuna purambani hairi Mioy ani adu ni type to take the leba Thobal parking degi fakibani World Environment Day lising ani tara tarukamari lenana Fishery Department amasung all Loktak Lake area Fishermen's Union Manipur ga kutsamnaraga Loktak Pat ki mafam tarada nga macha lising yankai thadakre ngasigi thormadu da Bisnupur gi district Fishery Officer Maibam Panchom Department asigi CEO T Shamananda amadi Alafung gi President H Kumar amadi Thomi Kyasu sargyakhi thormadu da District Fishery Officer Maibam Panchom na phongdokibada Hana su Loktak Parasida Liberation Program kaya machathaduna nga macha lakun thadakiba leikre Hauzek Parasida chathariba thawong asi nga phadok pangaktani adu phadokiba sarugadu khara da oirabasu mohot sinba ngamnana ba nga macha sing ase thadabani haiki akoina Loktak Pata Gamsa Thadokpagi program si akogi AMD Tasena Loktak Pat sida nga phadokpagi saruk kaktani koise capture fisheries ni koise tawrisi ara masi capture fisheries kaktani na koi natural stock of fish koi replenish tawba mohut sinjanba darkar hoiba masi gi damakta koi chai khudinge koina program si phangthok chabani phadokiba saruk ado koina to some extent koi replenish tawna ba mohut sinjanna ba Relief Center for the Welfare of Differently Abled Persons Manipurna Haukiba January Taruktagi April Manga Fawa Pangthokiba Skill and Entrepreneurial Development Program on Basic Computer Operation ki Training Certificate Yenthokre Haiba Training Program aduda trainee kuntra mukna sargyaki Training adu himkona madi NHFDC na sponsor tawrakibani Hauzik Sanabagi Pauda Imphal District Subroto Mukherjee Football Tournament ngasidagi hokre ngasi Khumalampak Practice Ground sanakiba tournament asik ahanba match mada Lining Thau Awangba School Khurai Thaudam Lekaina Oriental High School Kaibibu Panjal ahum amada maithiba pikhi tournament asik ani suba match da Afros A Higher Secondary School Khabai Soina Assam Rifles High School Mantri Pukribu Panjal Mari Sinoda maithiba pikhi bagaloinana ahum suba match dana Lord Star High School Laifang Khunom de Reliance Academy Luang Sangbam anina match kya piba matamda Panjal ani chanaduna draw oibadagi tie break sanabda Lord Star High School Laifang Khunom na Reliance Academy Luang Sangmu Panjal taruk mangada maitiba piba ngamki hayeng tournament asigi quarter final match marimak sanaragani Imphal West District Subroto Mukherjee Football Tournament ngasidagi hokre ngasi Khumalampak Practice Ground sanakiba tournament asigi ahanba match aduda City Higher Secondary School Mayang Imphal na yamna lakchana Iboton Modern School top se 5 Panjal tarasino the mighty pikhi tournament asigi ani suba match ta Maria Montessori Lamphel Housing Complex laktabadagi Integrated School malom na Wakobar funky bagaloinana ahum suba match ta Royal Academy top se 5 na yamna lakchana CS Thambo Macha High School top se 5 Panjal taret sino the mighty pibangaki Hayeng nungthil tournament asigi semi final match animak sanaragani SDS Lamdeng Khunau Anisuba Royal Club 2016 gi final chongmangam khre hairi ngasi sanakiba football tournament asigi ahanba semi final da SDS Lamdeng Khunau gi sanaroi S Bikram Nachan kiba amatangai Panjaladuna United Veteran Sporting Association Lilong Chazingbu Panjala Masinoda Maitiba Pibangam ki Royal FC Nagampal Sinduna Achan Bigagi Nado Ground da Mamang Thagi Kuntra dagi Chatharakiba tournament asida Tim Tarani Thoina Sargyari
Hayeng Chatharakliba Football Tournament Sike and Super Semi-Final da Arun Enterprises Chingmarong Amadi United Football Club Yaripok Anina Sanaragani Haina Tournament Asi convener na Thador Pachirol na Kangalakli. Ahanba State Level Open 4-Man Soccer Tournament ki league match singda AFC 7-star Haureibi amadi SFC Naran Konjil Mayalakai aniki match du draw ekibagaloinana GSFC kay Sampat Mai Pakre. Ngasi sanakiba tournament asigi ahanba likta AFC 7-star Haureibi amadi SFC Naran Konjil Mayalakai anina sanakiba match du Panjil amata chanaba ngamdana draw chatki. Chatharakliba tournament asigi ani subaliktana GSFC kay Sampat ki Sanaroi Abungna Panjil ahum aduga Asokna Panjil ani amaga chanduna LLK Karambu Panjil manga sunoda maitiba pibangamki. Naran Konjil Sporting Union Sinduna Union Asigi Sanabungda Chatharakliba soccer tournament asida football team Taramari na sarukyari tournament asigi hayeng makhataba league match ani sanaragani. Manipur Police Sports Club na BBA Mayang Imphal bu maitiba piduna first Tayan Jam Nupa Macha Memorial State Level Men's Open Invitation Handball Tournament ki winner oikre. All Manipur Handball Association ki mitiyang makhada Thoubal gi Laisangthem Wang Mataba Youth Club na sinduna LYC ground da chatharakpa tournament asigi final match da Manipur Police Sports Club na BBA Mayang Imphal bu goal 13-13 da thoiduna winner oikibani. Manipur Olympic Association ki Vice President Oiramba retired IPS Waikhom Damodar Singh na tha asigi tarada mahaki Moirangkhom da leiba mayumda khanghaudana leikhidabada association asina awaba phongdorakli. Kuntaruk Suba KH Anau Singh Memorial Chess Tournament ngasidagi Imphal College ki multipurpose hall da sanaba hukre. Manipur Chess Association ki meeting makhada Kwakaithel Chess Association sinduna ngasidagi haukiba tournament asigi open category da rated player kunhumdo yauna sanaroi humfutaruk na sarukyaduna round 3 sanabaga loinana under 15 category dana sanaroi kunhumdoina league round manga da lamba tawnaragani. Ngasidagi haukiba tournament asigi haudokpagi thoramaduda ex minister L Jayant Kumar Traugi president Oiramba L Manihar amadi Kwakaithel Chess Club ki President S. Rasi Singaloinana Association asigi member singna saruk yakhi. Hayeng tournament asigi makhataba match sing sanargani. Aroibada bulletin asigi headlines amuhanamyan thamjage. Isa ge haiba wakhalo namang thanarakpadigi khoi masel marakta bhab tanaraktabani haina Chief Minister Okram Ibobi Singh na phongdokre. Imphal Municipal Corporation ke Anauga Councillor Singh wasak laukre ward members Singh sa atuba matamda wasak lauragani haina GC Imphal West thazab pikre. NSCNIM amadi India government anigi marakta lainakiba Bangkok Declaration bu yaningda bu phongdokpagi tara mangarak suba thorang ngasi amukona pangthokre. Amasung aspa ki mayok chamsile bacha hi tara manga helaba khongjang asida miyam phopna support tobiyo haina irom chanu Sharmila na appeal tawrakli.